MGNREGS Khongjang February Mapandagi Highway Yaona Chingda Blockade Houragani Manipur Yaona Laivaga Sigi Tongan ba State Singda Lairaba Laumi Sinmi Sing Sahi Amada Numit Chamani Thabak Pinaba Paikhaliba Mahatma Gandhi National Rural Employment Guarantee Scheme MGNREGS Sinmi Singda Pithoknaba Khusumal Center na Thadorokrabasu Manipur Laingakna Phajinduna Thambagi Mayokta February Nipan Phawbugi Manungda Senpham Sing adu Laingang na pithoktrabade Chingi district singda laiba national highway thingba yauna makhal kayagi khongjang sing changsilangna ba kangpokpi area village chief singna warep laukhre haire pausi asina phangba paugi matungi na haukiba senba chahi 2021-22 gi oina MGNREGS thabak thoram singda sijinagadaba made hena mapung phana thabak paikhanaba central assistant fund oina central government na lupa crore chahum ga kuntra humdoi Lak Sanipan Humbudraga Mari sanction Taurakrabasu Lupa Crore Marfuga Taret release Taukraga Lemhauriba Lupa Crore Chamaga Tarahumdoi Lak Marfuga Taret ke Yamlaba Senpham Singasi Manipur Langang na Phajinduna Ngasi Phawba Thamlakhibane Panchayati Raj Institution Singi Makhada Lairiba Jila Parishad Member Sing Pradhan amadi Member Singi Khuthangda Sinmi Singda Phanganabagi Thabak adu Manipur Langang na Phajinduna Thamkhibana Lairaba Laumi Sinmi Kaya Awaba Mayok na duna Lairibane Haukiba chahi 2021 gi August thada Manipur Laingakta state share yauna pirakhiba senpham sing adugi lemhauriba lupa crore chamaga tarahumdoi lak marfuga taret ngasi phawba namsinduna thamle senpham sing asi pithokpiyu haina haukiba chahi singdagi Manipur state panchayat parishad amade singi district singda lairiba ADC gi member sing yauna Manipur gi tongan ba district singda khongjang changchinduna lakpane masigi ona tainabada Manipur Laingakna Thadaragliba MGNREGS senpham sing asi pulap pithokhrabade Reserve Bank of India gi maikaidagi athingba thamlakpa yai haina Manipur gi Chief Minister N Biren na phongdokiba wafam adu yaningdabaga loinana atopa department ke finance section dagi state ki darkar leiba senpham sing sijinabi yu haire lakadoriba February 9 phawbugi manungda paliba lainga kasina pifam thokpa senpham sing asi pithoktrabade thangnaba numit February 9 dagi National Highway Sing Thingba Yauna Tongan ba Khongjang Sing Sangsilakpa Yai Haina Thajaba Yaba Maphamdagi Phangba Pau Amana Haire BJP dagi resign tawkhre BJP Langthabal Mandal gi Vice President Tomba General Secretary N Nanda Vice President Indrajit Mahila Morcha gi President Maibam Basanti amadi mahaka loinaba team BJYM gi President Y Yaikhomba amadi mahaki team ST Morcha gi President Gangmai Pawpangai amade mahaki team galoina ba kendra gi member sing BJP Langthabal Mandal dagi resign tawduna P Somorjit ke thabak thoram sing da mapung phana sawgatna ba changkhre haire BJP gi ticket phanghaudra Bijoina Raghumani da sawgat khre satliba tha asigi kunga tareta han ba tangka ki oina pangthokodoriba taragani thoi suba Manipur State Legislative Assembly election da Uripo kendra gi oina BJP gi ticket phangkhraba GH Raghumani da kendra sida mirep oigani haina BJP ki ticket tanaramba Chongtham Bijoy amade L Lotika Laimana Kendra sigi mirep oinaba ticket phangkhraba Raghumani da sagotkani haina wasak laukhre hiram sigi matangda Uripo kendra gi BJP thomi singna puksel sengba amade kathokpaga loinana lawragliba thodang adubu Manipur gi Chief Minister N Biren na mahaki tweet ta thagatpa phongdokhre ningsingba yai Uripo kendra sina BJP ticket tanaba miyoi masing khwaidagi yamba oikhibane BJP ki intending candidate singna karigumba party ki ticket phangba miyoida ticket phangogdaba singna punna sogat pahaiba wafam su laire madu ngangna Uripo kendra gi intending candidate oiramba Chongtham Bijoy amade Lotika Laimana kendra sida BJP ki ticket tamirep oiriba TH Raghumani da sogat pa se party gi norms ngakpani haina lowe nakalamarom da BJP party ki ticket tanaramba kendra kharagi miyoi kharade party thadoktuna atopa party da songduna mikhal thengnaga daure EC February tareta Manipur da lakadaure Election Commission na tha asigi tareta Manipur da laktuna mikhal gi sem sariba sing yangsinbaga loinana Chief Secretary Director General of Police Chief Electoral Officer State Police Nodal Officer DG Assam Rifles Sakhanglaba National State Political Party sing District Election Officer sing SP sing amade Enforcement Agency sing galoinana mifam su pangthokoni haina Chief Electoral Officer CEO Manipur Rajesh Agrawal na phongdokhre wakat mifam National Highway 102 da thabak suriba constructional company na chaksin davadage Imphal West ki CJM Somorjit laikhidavane
Imphal West ki Chief Judicial Magistrate CJM Yangkhom Somorjit haukiba January chaichat kuntra da lambi gi accident amada laikhidaba adu National Highway 102 da thabak suriba constructional company gi section davadagi thokibani haina ngarang miyam na maral sikhrei ngarang kaksing nahol lai lampak ta phamkiba miyam gi wakat mifam amada saruk yakiba Alliance for Development Alternative Manipur Adam gi secretary Khetri Mayum Surjit Nahai haukiba January chaichat kuntra gi numidang pung 9:13 rom tabada Imphal West ki CJM oidiba Somorjit laibak thiba accident amada laikhidabane laikhidraba Somorjit kaksing gi thabak thoram kayada mangjil tharamba saknaiba misakne mahakna hai miyoibagi laibakte accident asi tamba ngamde adubu Somorjit ki accident asidi yamna pendaba amadi nungaitaba oi accident thokiba mafam ase hauji lambi siamlibasingna mafam sadana nung paisinduna thamlamba lambi chalibasingge asoi angam thoktanaba section thorang phajana lakhutkhidabana laibak thiba thokdok adu thokibane radio nongin taret subada yawraklei Ministry of Information and Broadcasting Government of India ki Community Radio Station SELG Additional Director na thokpa Cherol amada laibag asigi oina Lead Community Radio Station 24 khangatpada Manipur dagi radio nongin na taret subada yawraklei Youth NGO na run tawduna Gambir Shopping Arcade BT Road Imphal gi 3rd floor da FM 90.8 MHz frequency da numit khuding gi tongan ba thauram sing sandok le India gi makok thongba community radio singi marakta radio nongin na yawrakpada radio asibu tabi diba YouTube ki khuthangda Manipur gi mapandagi tabi diba khudingmak amade Manipur gi miyam khudingmak staff amade management committee gi maikai dagi thagatpa phongdorok le kiam gai takhok makha amade awang leikai da saksa haijana ba thingle COVID-19 ga mari leinana kairau AC gi manung chana laiba Islamic Sporting Association ISA amade kiam gai Social Development Organization KSDO ani asina Konba polling number 6/9 kiamgai takhok makha amade 6/8 kiamgai awang laikai hairiba mafam sing asida miyam punba chaksa haijana bana chingba tawbidana ba club asigi maikai dagi appeal tawjare karigumba tawba targasu government na piriba SOP ngangna tawbina ba khanganjare authority gi ayaba yaudana chana kanglon gi wangbada tawramba targade maduda thoglakpa afafata khudingmaki thogdang sili langliba singna pujagadabani haina loop ani asina punna thadorokpa cherol amana phongdorokle Kumbi Kendrada Laupari Marfuromda Hangam Hawai Mangal Gehu Sana Amadi Hawai Musore Paksana Thakre Manipurda Ladiba Laumi Singi Manungda Kumbi Kendra Gitongan ba mafam singda Ladiba Laumi Kayana Pau Lokpa Loikraba Matungda Hangduna Lehoriba Labuk Laupari Marfuromda Ningtham Mahimarong Sing Paksana Thaduna Pothok Marang Kaina Puthokna Bohona Re Laira Bagi Yum Sing Saduna Makoibu Lakpati Ohenkre Nupi Singbu Yumgi Mapu Ohenkre PM Mode Haukiba chahi tareta mahaki government na lairaba miyoi crore ahumda paka yum sing pikre amasung makhoibu lakpati sing ohenkre asigumba yum ayamba nupi singi mamingda oibana nupi singbu yum sing adugi mapu ohenkre haina ngahan Prime Minister Narendra Modi na phongdokre BJP na sinba self-reliant economy ge symposium amada wangang bada lairaba miyoi singi achouba manglan amade makhoi masagi yum leiba haibasini haina mahak na phongdokhe chahi asigi budget ta lairaba singi damak Pakayum lak marafu sagani haikre amasung masigi damag lupa crore lising nifuga nipan lom kharsa tawgane masi miyambu lairabadagi kokhananabagi lambi amasuni haina Modi na haike yum ama lairaba matamda lairaba miyoi amana thauna lak aikhoina miyamgi power adu khangkhidei political ge tongjanabagi damag laibak asida lairababu sijinaba mi marang kaina lai haina mahak na haike lairaba singna makhoige maming singde account sing Lairaba matamda makhoigi masana masabu ikai khumnajaba hengalaki hainaba Modi da Janadan Yojana gi khudam adusu pankhe Janadan account amana lairaba miyogi punsi honghanba ngamlabade yumthak ama yum ama phangbana makhoigi punsi da kari purakadagi haibadu mipum khudingmakta uragani haina mahakna haikhe lairaba singidama government na sariba yum sing asigumba mawong amada makhoibu lakpati sing ohellagane lakpati haiba apikpa wahi asi sizinavada yamna henmallaba Alamgani adubu lairaba singda ikoina pikiba yumsing aduda nakhoina maduge value aduge midyengda yengba tarabade haukiba chahi tareta lairaba miyoi crore ahumda paka yumsing piduna ikoina makhoibu lakpati sing ohenkhre haina Modi na haike slum singda leiba lairaba miyoi sing aduna makhoi masagi yumsing leijare haukiba matam aduga sangdamnaraga yengbada aikhoigi government na angang singge mahi tamnabage
mafam yauba yumsing asigi chang amasung pak chawba adu hengalhankhre hairiba yumsing asigi ayambadi nupisinggi mingda laiba asisu achoubo wafam amane aikoina nupisingbu mapusing uhenkhre haina mahakna haiki aikoina matam pumnamakta social justice kidamak thabak tawi amasung madu aikoigi tangai fadraba thodangni khalli haina mahakna makha takhi ngahan leibak pokpa numita finance minister Nirmala Sitaramanna mathang senbat sahigi manungda rural amasung aravan animakta pradhan mantri awas yojana PMAY gi makhada yumlak marfu sanabagidamak yamlaba lupa crore nifuga nipan gi senpham haple lauthokhe aroibada tabiriba pumnamakpu thagatjari